ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯍꯥꯟꯕ ꯌꯦꯟꯈꯣꯡ ꯈꯣꯡꯈ꯭ꯔꯦ ꯎꯆꯦꯛ ꯋꯥꯌꯥꯅ ꯃꯀꯣꯟꯗꯒꯤ ꯆ꯭ꯔꯤꯛ ꯆ꯭ꯔꯤꯛ ꯈꯣꯡꯅꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯌꯥꯍꯧ ꯉꯟꯕ ꯇꯣꯟꯖꯥꯎ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯃꯈꯣꯡ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯗ꯭ꯔꯤꯉꯩ ꯃꯈꯨꯠꯅ ꯂꯥꯏꯕꯛ ꯍꯥꯟꯅ ꯀꯠꯂꯤ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯆꯤꯡꯈꯩ ꯑꯣꯟꯗꯨꯅ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯇꯣꯟꯖꯥꯎ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯈ꯭ꯔꯦ ꯏꯔꯨꯖꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯆꯤꯊꯦꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ ꯂꯥꯏꯒꯤ ꯈꯨꯕꯝ ꯑꯗꯨꯗ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯍꯩꯂꯩ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯇꯣꯟꯖꯥꯎ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯈꯛꯅꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏꯅꯤꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯛꯏ ꯇꯁꯦꯡꯅ ꯆꯤꯡꯎ ꯂꯥꯏꯃꯛ ꯇꯣꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯕ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯂꯥꯏꯅꯤꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯕꯁꯨ ꯂꯣꯏꯔꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯂꯣꯏꯔꯦꯗꯅ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯤꯉꯩ ꯃꯇꯝꯁꯦ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ ꯐꯅ ꯉꯟꯅꯗꯤ ꯍꯧꯒꯠꯆꯕꯅꯤ ꯑꯩꯁꯦ ꯃꯇꯝꯁꯤꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯄꯪꯊꯦꯡꯃꯛ ꯊꯦꯡꯗ꯭ꯔꯤꯕꯗꯤ ꯃꯥꯜꯂꯤꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯀꯔꯝ ꯇꯧꯅꯤ ꯃꯈꯣꯏ ꯑꯁꯤꯕꯣ ꯀꯔꯤꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯉꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯕꯅꯤ ꯇꯣꯟꯖꯥꯎ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯩꯁꯦ ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤ ꯆꯥꯛꯀ ꯆꯥꯕ ꯅꯪꯒꯗꯕ ꯖꯥꯠ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯨꯅꯤ ꯆꯥꯗꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯕꯅꯤꯗꯣ ꯍꯦ ꯇꯣꯟꯖꯥꯎ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅꯁꯨ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤꯗꯀꯣ ꯇꯣꯟꯖꯥꯎ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯆꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯦ ꯌꯥꯝꯅ ꯊꯦꯡꯂꯝꯂꯦꯗꯅ ꯃꯇꯝ ꯑꯁꯤꯗꯤ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯑꯌꯤꯡꯕꯤ ꯍꯩ ꯑꯌꯤꯡꯕꯤ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔ ꯂꯩꯔꯝꯂꯦ ꯑꯩ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯆꯥꯛ ꯊꯦꯡꯅꯤꯀꯣ ꯇꯣꯝꯆꯥꯅ 3-4ꯔꯛ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯑꯌꯤꯡꯕꯤ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨꯅ ꯑꯦ ꯍꯧꯖꯤꯛꯄꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯀꯥꯏꯅ ꯇꯨ ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯌꯧꯔꯒ ꯀꯩꯗꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯍꯩ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ ꯆꯥꯛ ꯉꯜꯂꯨ ꯊꯨꯅ ꯑꯃꯨꯛꯇ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯀꯣ ꯅꯪ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ ꯂꯦꯞꯊꯣꯛꯑꯣ ꯍꯩ ꯊꯕꯛ ꯁꯨꯕꯗꯨ ꯂꯦꯞꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯅꯤ ꯍꯥ ꯀꯔꯤꯅꯣꯕ ꯆꯥꯗꯣꯏꯁꯦ ꯋꯥꯆꯣꯏ ꯉꯥꯡꯂꯒꯅꯨ ꯁꯠ ꯇꯧꯔꯣ ꯑꯩ ꯃꯅꯤꯡ ꯆꯪꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯔꯤ ꯏꯃꯨꯡꯗꯒꯤ ꯇꯣꯟꯖꯥꯎ ꯊꯣꯛꯂꯛꯏ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯐꯩꯖꯣꯝ ꯑꯃ ꯁꯦꯠꯂꯤ ꯄꯥꯕꯨꯡ ꯀꯗꯣꯝꯗꯅꯣ ꯊꯣꯛꯄꯤꯔꯛꯂꯤꯕ ꯑꯗꯨꯕꯣ ꯊꯕꯛ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯊꯕꯛ ꯆꯠꯄ ꯍꯥꯏꯕ ꯄꯥꯕꯨꯡꯅ ꯈꯔ ꯌꯥꯍꯧ ꯉꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯆꯥꯛ ꯀꯥꯏꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯩ ꯑꯩꯁꯦ ꯅꯀꯨꯅꯤꯅꯦ ꯃꯗꯨꯕꯨ ꯅꯀꯨ ꯑꯃꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯑꯦ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯒꯅꯨꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯁ ꯄꯥꯕꯨꯡꯒꯤ ꯋꯥ ꯑꯁꯤꯗꯤ ꯑꯩ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯔꯤꯟ ꯇꯟꯕ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣ ꯄꯥꯕꯨꯡ ꯅꯕꯦꯝꯃ ꯑꯩ ꯂꯩꯕꯒꯤꯅꯦ ꯌꯨꯝ ꯑꯁꯤꯅ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯤꯕ ꯑꯁꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩ ꯏꯊꯟꯇꯅ ꯂꯣꯏꯅ ꯍꯣꯠꯅꯧ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯣ ꯑꯩꯁꯦ ꯃꯤꯅꯦ ꯃꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤꯅꯦ ꯇꯣꯟꯖꯥꯎ ꯃꯃꯧ ꯅꯨꯄꯤꯒ ꯃꯥꯟꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯨꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯤꯡꯁꯥ ꯀꯥꯡꯂꯣꯟ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯅꯕ ꯏꯃꯨꯡꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕꯅꯤ ꯀꯅꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯗꯦ
Nakhoi mayamgi hotnabada iru iyangase teklabani. Ayingbigi masanupa chahi 10 muk suraba lemjado thole aduga mamada hai. Ima pupuna sakribase kadaidano. Ho khangjadi ai. Hai tumba hogolabadi nasinaya ado sengdo uro. Ho ima. Ngang na ayingbi imungda changkhirami lemjana phadi ama tawduna maning aduda irujari. Madubo ayingbi ne hek urure. Hai karino nana tawribado. Ayuksida kanana nangonda irujaw haina haribano. Yengune soidina naba tari. Ima irujadabi kamana lai khuramdoino. Lai khuramge haiduna irujarine. Hai kanagi lai khuramba. Nangonda kanana lai khuruma haibage. Pupugi lai khuram phama sida khuramdoine. Masi yamna ngangna bawadori. Ayuksida irujaribado soidina naba tari. Yamna thuna loishilu. Lemza mamabu kibadagi sasat loisile madugi matungni mamabu udringaida laisang aduda changduna lai khurami mapukningda asumna khali. Hey sor, aiko imase yamna phate pupudasu thina tawbi. Aidi pupubu yamna nungsi. Pupugi mataw tamlaga numit khudingi lai adum khuramni. Imana yadrasu lona adum khuramni. Adoi sor, aiko imase karam kanda mabuk phalakadoino. Madine khanglaba pupudaga cha khitang bijabajani. Asomna makhatana lai khurami somdana tomchana thabak satnaba mafi maron sasili. Phirol satpadi loirase. Aigi nupidubo chak loiraba jala. Ayingbi ho ayingbi nangbu chak loirabo. Asi haiduna chakhumda changi chakhum maduda yengluba matamdadi magi nupina chak thongatba haudangaiduna leiramni badu uri. Hojita chak thongatba horiba. Aina ngasai nangonda chak thuna thongo haina haikraba natro. Aduga hojita. Nupi aina sumna thabak chatpada chana helibase masing thingamdreko. Ai sibu kari oina uge. Thongo hairaga phat hekta thongba yabro. Aina sumna kui haiba khanglabadi nangna nga ta hek hagolaga thongjabadi kaidauba. Nupi aikhoi asibu chak thongnaba phi sunaba khakine haina khanba wakhaldo thadokpiyu aikhoi sumini kadomdagi wahai mayomno pielabani haribasini ko ai chaka mata chajaroi asi haiduna mapalda thokhirami ayingbi su mapalda thuna thole aduga mapurebada noigi thabak sufam haidubo chengsaka amata leitabro leite thabak sufam dabo kadadigi chengsakno aikhoina thabak sudawri base tu chingda khanglaba nangna sumaina chara helaga thabak suba setpase aine hena nungai ponte pharese hayengdagi yahau khara nganba ngamra yenglage ho chak to nangna thanta thonglaga nangna thanta pena chahorko yaraba nanai ei chachakhrage asumna haiduna tomcha thabak suba chatkre ayengbi su chakhomda changduna thongliba chak adaloishina bahotne somdana maru kokpa lamboiba mayam amana lampakta phamduna leiri tonjaw su thaba ama chalubadagi halakpani lampakta lamboiba mayam ama phamduna leiribadu mahaksu uri lamboiba mayam phamduna leiri ne masida aigi taw lamboiba singadusu soidana yaromgani unandaba bu kuire amukta changsilukige asi haiduna changsilami iboton koba ahal mahaka chahi lenga oiba amana kauri tonjaw nangbo kadom chaluribano tonjauna mamai phat leisenduna itaw iboton nang nine aina thira ibase udaba kuireda phana kuirebo unakhidaba nangsu somda pakna laktraba maline laktre ahal gaushilakpa asida toini hek chathokpa sungamdre sese sidang hak phamina khisi awa nungai wari sana khisi hoi asi haiduna makhoi ani phamthamine ibotona hangi hawjikpo kadomda chapirubano thaba ama chattaba yadraduna chalubani nakhoi mayam ama lampak asida leiba asi ubada nang soidina yaromgani haiduna unagi haiduna changlaklibani o kamdawri itaw hakjang adudi phana sonjilamle itaw ibungo taibang migi punsinabu kayam kuina punsini haibage aigi so aroiba matam haibado yawraklaba male kuina leikhini haiba thajadre adumnaga haikino kuina sangna aikhoi lemina khisi itaw
Amaronda noigi asumaina mafam asida lai ningduna pulap leiba asinabu hena fabajanida yumdadi imau maki saktane isa nupa maki maongne mitse nakraba adu oiragana aikhoigi asida punna hek leirasi kaino masida leiriba mayam ase lai ningba lamboiba ngaktani aikhoi punna sida leirasi aishu adumda khalami bani pisak piklingaidagi hauna ipa ipugi matung induna lai ninglakhibani haujiksu adumak ai ningli aina tawriba thabakse aigi sanupa amadi imong nupinadi khak yade lai ningduna matam manghalli haiduna tattana hairi madudi henmandra makhoiso lai bo adumna khanbadi makhoi langaniko aikhoigi lai ase lukhraba makhoiga manaba talle haiduna aishu adum tumina leithokle itaw tarabaso tadaba sare khanglabaso khangdaba sare aroibu mikup adu fawbadi asumna asum leirage adudi sida aikhoi puna leirasi haiba lemhauriba matam khara adudi ining tamna lai ningduna mapu magi khuya khada changkhibana phattabrane phai yamna phabuwani aduda aigi isunuba ama leiri mahakti mapu aibo onthokna nungsikhraba numit khudingi iruje numit khudingi lai khurumi aigi sagaigi asengba I haibdo mahak oine mahakumba isu ama phangjabase ai yamna harawi mahaki khanbada ai yum adudagi chathokpa ngamde hairiba asinadi nasunupa aduna nangse pungsum songkhre asinine itaw pumnamak asigi semphamdi angangi matam oiringe asidani matam asidagi aikhoina afaba lambida semningba mawngda semhaugadabani mahak thak nangi pari purigi saktam adubu ngakpa ngamba oisano asumna wari kaya ama mathang sanari yasanglakpa matamni ayingbi mathan ai sawyamna langli manaktana mahaki machanupa adu famli nupanina thabak suba sakhiba dusu hojik phawba halakti nahan makhaidi ngan halakpani kaidabu yarubano khangdi lemjana mama da hai ho ima ne sawyamna langba duda taninga maroi aduna ne aikhoi pabana thengna yumda halaklise hai nang kari khangi masigi angang ase pharoi dawri aibu pharoi dawri kaidana ima kaidawge nangba isaw langba ado khara lepo isaw adum langlaga leido wadraba langda yaribo ha langta bani langdanaba thabakti kanana tawbige ai ase yum asigi kupno mayam asibu ngamnaba hotnabada kok samset phawba hatpa sangrabane is phamduna tumduna dum leiraga kok samset phawba hatpa sangde kaidana masigi angangsi wayamna ngangdori chalo kadaidano ama layuzo lemza hawatuna thoi ayengbi makhata na mathanta murum solhawi lemza na mapuna tumliba adugi manakta jangsile mapugi phamung aduda famduna pupu nang tumlabo tumdrida napabu halakhrabro hala haudri ngasidi thengi da mabo ada pupu wari libiyo haiba lithoke ishugi wari nungaiba ama lithoke lemjana munna tari tonjauna asumna wari liri thaina mama ngaida umang amada saji amom ama leiram boire mahak ase masak matau yamna phajaba sa amani haina khanjaramido umang aduda leiba sa makhal kayagi manungdagi mana khwaidagi hena phajai asini mahaki masada phajai haiba wakhal asina napal oiduna leirami nongmagi numita saji aduna ising thakningladuna pukhri amada chalami pukhri aduda khara kumtharaga machilladuna isingdo thaklamboire maduda mahaki saktam aduna isingda taduna leiba adubu uraga mangondagi hena phajaba sa ama ising manungda leire haina khalamido mangondagi hena phajaba leiba adubu ubada mahak yamna sauninglami ising manungda leiriba adubu mahakna hatlage haina ne chup yungna khalladuna ising aduda phan chongtharami adubu isingda taba mami oibana
ising manungda sa adudi leiramdre. Athoi na pal kaba mahakto ising manungda iraknaduna adum sikhirami. Asumna wari liba sibu taraga lemjana sathari. Adudi pupu haujigi sajido aikhoi imaga chap manai ko. Aikhoi imana su mahaktani haiduna napal yamna tawi. Pupu busu mahakna nungsibide. Adumna hayaide ko. Tanza asida mapalda nupa amana. Itaima, ho itaima, ipu tonjao, imungda leirabadi, amukta mapalda thokpirao. Tonjao na madubu taraduna, mapanda mi lakpa maline. Sese, amukta mapanda thoksi. Asi haiduna makhoi ani mapalda tholami, mapal adudana, tomsaga nupa amaga na leptuna leiri, tomsa thabak sufamda, asokpa ama yaraduna, nupa aduna samduna purakpani. Tonjao na macha nupagi oiriba matau adubu uraduna. Tomja, kamai toribano? Sese, tamna kakasi. Imungda pothasi. Ibungo, tamna thangkasi. Baba, uya lambani. Usha ama mathaktagi tektuna. Phat hekta tari. Khonga sida hekta nansinki. Chatpaga yadre. Sese, imungda hana amukta yaukisi. Lemjana zakhumda changduna mamada pau tami. Ima, aikhoi pabungdo hala haure, makhongda sohawe. Kari haiba. Ayingbi thuna mapanda thoi, mapuroibagi oiriba phibam adubu ure, maduda mahakna haizei. Aina haidro, thabak tawbada namit na singna taw haidana. Haujiti kari sare, soklabanina pharini. Tonjao mamau na pigi ofam masi taba ngamjade. Hai, napuroibana sokliba si. Kamai tawrino, kaidawrino di hangdraduna. Isau hana langine. Nang asibu karamba nupino. Hon langdaba yadaba. Seksina taramlabadi masi thokidro. Asoi angam haibase tamba ngambra. Masi pumna magase nangna thoanba ngaktani. Kari masibu aina ni haiba. Yumgi yumburembi haibase yamna lubanine. Yumburembi aduna changkholabadi lan changi. Imoinu changi. Nangna yum asda lakiba numit adudagi nangbu laida hai ama lei ama katkrabra. Nang sinupini di haibabu nupigi li chatte ne. Chaningi haiduna hekta chaba. Chatningi haiduna hekta chatba. Masibu nupigi sajatlo. Yumgi nupina ningthijana thong thaktuna pijaduna chatkhiba mawa mapuraiba aduna lambida thabak sufamda asoi angam khak nangloiko. Yumgi mause lairembini ne. Ngasi phawba asida ainabu nakhoida kari wahai haikrabage. Nakhoina tawribasing asi phatte haiba khanglabasu yengduna asum lakhibani. Adubu haujikti aigi isada asok apan nangledana. Naram chato kharasu semtokpa tamu. Ayingbi makubongna hairiba ofam aduda mama ikaigi di haidraduna hena dum saurami. Kari aibu adu yawna hairaba. Phai nahan makai aina tawramba thabaksing asisu ngasidagidi amata tawraroi. Yenge kanana chak thonglaga chabage haibado yenge. Nahan makai na khoidi aigi khongthang khuding yengsinduna leiramliba oire. Tonjao di lagliba nupa adugi mamangda ikaibana loire nupa aduda asumna oina hai. Ibungo mi nabu ngawge hainabu ngawrabadi upai leite. Sasan oirabadi phu chaiduna warakpa yabani. Madu maksu nattabanina ibungo yarani. Isa se ay adum pusilage. Ibungo na mahakpu yum phawa pubirakpase yamna nungaire. Chacharu. Nupa adu zakre tomchana. Nupi nang nangangliba mayamdo karino. Aina soklibasi kamdawrino haibado hangedi leite. Ho madu hanglaga kari kanagadoino. Soklibado pharakani haibro. Nupi nang yamna hemalabaniko. Nangi isau asina aina asumna oibaniko. Ipagi ibungo yare imungda potharasi. Asumna haiduna tonjauna machana pabu sauduna imungda pusingkirami. Phattaba migi pukchel de langhik mukpi haibaduni. Ayingbigi mafamda phana khanba haiba adumadi leiramde. Hena dom isau langlami. Asumna noma asum haujinkirami tonjau so halga oirakpaga machana pana anaba phattana leibagi wakhal aduga punsinkhiduna mahaksu tasaina anaba haibado oirami. Tomsa su makhongda sokhiba ado kharadi phare haibabu mapung phana di phatri.
ꯃꯄꯨꯡ ꯐꯥꯅ ꯐꯠꯇꯕ ꯑꯁꯤꯅ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄ ꯉꯝꯂꯝꯗꯦ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯝ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯋꯥꯔꯒ ꯑꯌꯤꯡꯕꯤꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯦꯜꯂꯛꯂꯝꯃꯤ ꯏꯀꯨ ꯐꯪꯂꯦ ꯁꯤꯔꯝꯗꯥꯏꯒꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯦ ꯏꯄꯨꯔꯣꯏꯕ ꯐꯪꯉꯦ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯁꯨꯕ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯟꯅꯗꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯝꯕꯅꯤ ꯃꯍꯥꯛꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯍꯤꯡꯕꯤ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥ ꯑꯁꯤꯒ ꯍꯟꯗꯛꯇꯤ ꯇꯣꯏꯅ ꯆꯔꯥꯁꯨ ꯍꯦꯜꯂꯤ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛ ꯏꯃꯨꯡ ꯑꯁꯦ ꯇꯨꯝꯅ ꯃꯥꯡꯕ ꯁꯣꯏꯔꯦꯀꯣ ꯍꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯃꯥꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯊꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ ꯑꯩꯗꯤ ꯃꯤ ꯐꯠꯇꯅꯦ ꯃꯤ ꯐꯠꯇ ꯅꯪꯒꯤ ꯐꯠꯇ꯭ꯔꯤꯕ ꯅꯔꯝꯆꯠ ꯑꯗꯣ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕꯗꯤ ꯅꯪ ꯉꯁꯤ ꯐꯥꯎꯕ ꯈꯟꯗ꯭ꯔꯤꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯅꯪꯅ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ ꯑꯩꯗꯤ ꯃꯤꯒ ꯃꯥꯟꯅꯗꯕꯤꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯪ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯗꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯅꯤꯡꯉꯝꯗꯕꯅ ꯄꯤꯔꯛꯄ ꯆꯩꯅꯥꯗꯤ ꯈꯥꯡꯕ ꯉꯝꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ ꯇꯣꯟꯖꯥꯎꯅ ꯍꯤꯞꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯗꯤ ꯐꯅꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯦ ꯃꯄꯨ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯇꯁꯦꯡꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯩ ꯃꯗꯨꯕꯨ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯁꯨ ꯅꯨꯄꯥ ꯂꯦꯝꯖꯥꯅ ꯎꯔꯗꯨꯅ ꯄꯨꯄꯨ ꯅꯪ ꯑꯃꯨꯛ ꯀꯞꯂꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯀꯞꯂꯤꯕꯁꯤꯕꯣ ꯁꯦ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ ꯄꯨꯄꯨ ꯃꯊꯪꯗꯗꯤ ꯀꯞꯂꯒꯅꯨꯀꯣ ꯄꯨꯄꯨꯅ ꯀꯞꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯏꯄꯨꯒꯤ ꯂꯦꯝꯖꯥ ꯏꯄꯨꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯏꯄꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪ ꯈꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯏꯃꯥ ꯅꯨꯡꯁꯤꯗꯦ ꯃꯥ ꯌꯥꯝꯅ ꯐꯠꯇꯦ ꯄꯨꯄꯨꯕꯨ ꯃꯥꯅ ꯊꯤꯅ ꯇꯧꯕꯤ ꯑꯩꯗꯤ ꯄꯨꯄꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯪꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯇꯥꯡꯕ ꯏꯅꯤ ꯏꯄꯨꯒꯤ ꯂꯦꯝꯖꯥ ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯅꯄꯥꯅꯄꯨ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝ ꯇꯨꯡꯕꯨ ꯏꯜꯂꯛꯎꯀꯣ ꯁꯥꯒꯩ ꯑꯁꯤꯒꯤ ꯄꯥꯒꯤ ꯄꯔꯦꯞ ꯇꯥꯜꯂꯛꯎ ꯄꯨꯒꯤ ꯄꯨꯔꯦꯞ ꯌꯥꯎꯔꯛꯎꯀꯣ ꯏꯁꯨꯗꯅꯤ ꯏꯄꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯁꯨ ꯏꯁꯨꯗꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯛꯎꯀꯣ ꯄꯨꯄꯨ ꯑꯗꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯊꯣꯡꯗꯦ ꯄꯥꯕꯨꯡꯁꯨ ꯅꯥꯔꯒ ꯂꯩ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯃꯁꯨ ꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯟꯖꯥꯎ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯃꯩꯆꯥꯛ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯞꯊꯣꯛꯄꯗꯤ ꯉꯝꯖꯗ ꯃꯍꯥꯛ ꯋꯥꯅ ꯈꯥꯡꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯆꯠꯂꯒꯅꯤ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯄꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯁꯨꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ ꯏꯄꯨ ꯏꯊꯟꯇꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁ ꯇꯜꯂꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨ ꯄꯨꯄꯨꯒ ꯆꯠꯇꯣꯏꯅꯤ ꯃꯁꯨ ꯅꯨꯄꯥꯅ ꯀꯔꯤꯁꯨ ꯈꯪꯖꯗ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯅꯤꯡꯂꯛꯂꯦ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯅ ꯇꯣꯟꯖꯥꯎ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯅ ꯂꯩꯔꯝꯂꯒ ꯁꯤꯔꯦ ꯇꯣꯝꯆꯥ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯄꯨꯛꯆꯦꯜ ꯐꯕ ꯇꯣꯟꯖꯥꯎꯅꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯐꯥꯎꯅꯔꯝꯃꯤ ꯄꯨꯄꯨ ꯁꯤ ꯍꯧꯒꯠꯂꯣ ꯄꯨꯄꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯀꯅꯥꯅ ꯂꯤꯕꯤꯒꯅꯤ ꯑꯩ ꯄꯨꯄꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯁꯦꯕ ꯄꯨꯄꯨ ꯍꯧꯒꯠꯂꯣꯕ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯄꯨꯄꯨꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯄꯨꯄꯨꯅ ꯇꯨꯝꯂꯤꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣꯕ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯄꯨꯄꯨꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯇꯣꯝꯆꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯄꯨꯁꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯄꯥꯕꯨꯡꯅ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯌꯥꯔꯣꯏ ꯄꯨꯄꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯄꯨꯄꯨꯒ ꯂꯩꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯇꯣꯝꯆꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯌꯤꯡꯕꯤꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯨꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯦꯠꯊꯔꯛꯄꯒꯨꯝ ꯇꯧꯔꯔꯤ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯅꯣꯡꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯦ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯆꯤꯕꯣꯟ ꯍꯥꯏꯅꯩ ꯇꯥꯗꯁꯦ ꯃꯕꯨꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯅꯨꯡꯁꯤꯗ ꯇꯥꯗꯁꯦ
ꯑꯗꯨꯅꯤꯅꯦ ꯂꯥꯏ ꯅꯤꯡꯗꯨꯅ ꯏꯪꯅ ꯇꯞꯅ ꯂꯩꯖꯔꯝꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯃꯍꯥꯛꯀꯨꯝꯕꯅ ꯏꯃꯧ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯧꯒ ꯊꯤꯖꯔꯔꯣꯏꯀꯣ ꯑꯩ ꯑꯐꯕ ꯅꯨꯄꯤꯁꯨ ꯂꯩꯔꯤꯕꯅꯤꯗ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯇꯝꯕ ꯉꯝꯗꯕ ꯑꯁꯤꯗꯤ ꯍꯣ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤꯗꯤꯅꯦ ꯏꯃꯧ ꯑꯣꯏꯕ ꯈꯛ ꯄꯥꯝꯖꯗꯦꯀꯣ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯅꯩ ꯃꯄꯥꯝꯗꯣ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯝꯂꯣꯏꯅꯦ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯑꯐꯕ ꯏꯃꯨꯡꯗꯒꯤ ꯑꯐꯕ ꯃꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ 이붕어 ꯇꯣꯝꯆꯥꯁꯨ ꯃꯈꯣꯡ ꯁꯣꯛꯄ ꯑꯗꯨ ꯐꯠꯇꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯅꯨꯄꯤꯅꯤ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯃꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯑꯈꯥꯛ ꯑꯪꯀꯟꯕꯤ ꯅꯨꯄꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯃꯤ ꯐꯠꯇꯕꯒꯤ ꯃꯁꯤꯡꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯗ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯑꯌꯤꯡꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯅꯨꯡꯁꯤꯔꯛꯏ ꯑꯁꯦꯡꯕꯅꯤ ꯃꯍꯥꯛꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯏ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯔꯛꯇꯦ ꯃꯁꯤꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯐꯖꯅ ꯇꯧꯕ ꯍꯩꯇꯕꯅꯤ ꯑꯩꯅ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯨꯕꯅ ꯏꯀꯨꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯇꯨꯅ ꯄꯨꯟꯁꯤꯒꯤ ꯃꯁꯛꯄꯨ ꯈꯪꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯈꯣꯏꯕꯨ ꯃꯤꯔꯦꯝꯅꯤ ꯊꯧ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯥꯜꯂꯦ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯈꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯏꯌꯣꯟꯅꯔꯝꯂꯦ ꯅꯨꯄꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯕꯅꯤ ꯑꯩꯅ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯕꯅꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯅꯤꯜꯂꯛꯂꯤꯕ ꯑꯩꯒꯤ ꯁꯥꯖꯠꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯄꯦꯟꯅ ꯀꯞꯆꯔꯦ ꯑꯌꯤꯡꯕꯤꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯇꯣꯝꯆꯥꯅ ꯎꯔꯗꯨꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯀꯞꯀꯅꯣ ꯅꯈꯣꯜ ꯑꯗꯨ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯊꯤꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯏꯀꯨ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃꯇ ꯑꯩꯅ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯈꯤꯗꯦ ꯐꯖꯅ ꯊꯧꯒꯜ ꯇꯧꯈꯤꯗꯦ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕꯅꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯑꯗꯣ ꯇꯥꯠꯅꯤ ꯇꯧꯁꯤꯟꯅꯕꯅꯤ ꯅꯪꯕꯨ ꯀꯞꯄ ꯍꯩꯕ꯭ꯔꯥ ꯑꯩꯁꯨ ꯃꯤꯅꯦ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯋꯦ ꯑꯩꯅ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯂꯥꯟꯅ ꯂꯧꯈꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯈꯤ ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯗꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯇꯣꯟꯖꯥꯎꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯄꯤꯛꯂꯤꯕ ꯂꯦꯝꯖꯥꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤ ꯏꯕꯨꯙꯧ ꯃꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯂꯕ ꯂꯥꯏ ꯅꯤꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯒꯅꯤ ꯀꯥꯡꯈꯨꯜ ꯑꯁꯦ ꯃꯨꯠꯍꯜꯂꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯈꯨꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯄꯥꯏ ꯃꯄꯤꯕꯨꯛ ꯐꯠꯇꯕꯤ ꯄꯂꯦꯝ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯈ꯭ꯔꯔꯣꯏꯒꯦ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯂꯝꯕꯣꯏꯈ꯭ꯔꯒꯦ ꯂꯝꯕꯣꯏꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯃꯨꯟꯅ ꯈꯪꯕ ꯂꯦꯝꯖꯥꯅ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ ꯋꯥꯔꯧꯕꯒꯤ ꯃꯌꯥꯏ ꯑꯁꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛ ꯇꯥꯝꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯤꯡꯕꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯤꯍꯨꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯊꯤꯖꯩ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯂꯦꯝꯖꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯕꯒꯦꯅꯦ ꯅꯨꯄꯤ ꯅꯪꯅ ꯑꯌꯨꯛ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯎꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯆꯥ ꯂꯦꯝꯖꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯥ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯖꯥꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯉꯛꯆꯩ ꯑꯌꯤꯡꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯅꯔꯨꯒ ꯀꯣꯛꯂꯤꯕ ꯑꯗꯨꯅ ꯂꯦꯝꯖꯥ ꯃꯔꯨ ꯀꯣꯛꯑꯦ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯂꯩꯉꯥꯡ ꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯆꯥ ꯑꯩ ꯂꯝꯕꯣꯏꯔꯕꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯥꯒꯤ ꯄꯥꯔꯦꯞ ꯇꯥꯜꯂꯒꯦ ꯄꯨꯒꯤ ꯄꯨꯔꯦꯞ ꯌꯧꯅꯕ ꯍꯣꯠꯅꯔꯒꯦ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯊꯧꯒꯥꯏ ꯑꯁꯦ ꯃꯁꯨ ꯑꯩꯅ ꯄꯥꯡꯂꯒꯦ ꯑꯩ ꯉꯁꯤꯗꯒꯤ ꯂꯝꯕꯣꯏꯔꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ
ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨ ꯌꯥꯔꯣꯏꯅꯦ꯫ ꯇꯣꯝꯆꯥ ꯑꯃꯗꯤ ꯑꯌꯦꯡꯕꯤꯅ ꯃꯆꯥꯅꯨꯄꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯆꯥ ꯃꯄꯥ ꯃꯄꯨꯒꯤ ꯏ ꯑꯗꯨꯃꯛ ꯂꯧꯈꯤꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗ ꯍꯣꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯆꯥ ꯂꯝꯕꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯇꯣꯝꯆꯥ ꯑꯃꯗꯤ ꯑꯌꯦꯡꯕꯤꯅꯁꯨ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯈꯤꯔꯝꯃꯤ꯫